ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯃꯥꯂꯤꯀꯥ ꯑꯃꯗꯤ ꯖꯃꯨꯅꯥ ꯀꯧꯕꯤ ꯆꯥꯟꯅꯖꯕꯤ ꯃꯇꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯟꯅꯖꯩ ꯍꯥꯏꯕꯗ ꯅꯣꯡꯃꯇ ꯍꯦꯛ ꯎꯅꯍꯧꯗꯕꯗ ꯂꯩꯕ ꯉꯝꯅꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯅ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯔꯝ ꯊꯣꯛꯂꯒꯗꯕ ꯍꯥꯏꯕ ꯐꯥꯒꯤ ꯑꯣꯏꯅ ꯇꯧꯅꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯇꯥ ꯑꯅꯤꯗꯨꯅ ꯂꯝꯖꯥꯎꯗ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯑꯍꯜ ꯑꯅꯤꯈꯛꯅ ꯋꯥꯔꯤꯅꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯁꯅꯥꯅ "ꯏꯆꯦ ꯊꯒꯣꯏꯒ ꯃꯦꯝꯇꯣꯝꯕꯤꯒꯤ ꯃꯆꯥ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯟꯅꯖꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯎꯅꯍꯧꯗ꯭ꯔꯕꯗꯤ ꯃꯌꯥꯗꯕꯗꯧꯅ ꯍꯦꯛ ꯇꯧꯏꯅꯦ." ꯁꯅꯥꯇꯣꯝꯕꯤꯅ "ꯍꯧꯖꯤꯛꯄꯨꯗꯤ ꯐꯔꯤꯌꯦ, ꯍꯌꯦꯡꯋꯥꯏ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯔ ꯃꯇꯨꯡꯗꯗꯤ ꯀꯔꯝ ꯊꯣꯛꯂꯒꯗꯕ? ꯃꯥꯒꯤ ꯃꯌꯨꯝ ꯄꯨꯅꯔꯛꯂ ꯃꯇꯝꯗꯨꯗꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕꯁꯨ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯒꯤꯕꯨ ꯅꯨꯄꯥ ꯑꯃꯠꯇꯗ ꯍꯦꯛ ꯄꯨꯟꯅ ꯃꯌꯨꯝ ꯄꯥꯟꯖꯅꯤ꯫ ꯏꯕꯦꯝꯃ, ꯃꯗꯨꯗꯤ ꯍꯥꯏꯕꯗꯨꯕꯨ ꯂꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯄꯤ ꯑꯃꯠꯇꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯟꯅꯖꯕꯤ ꯃꯇꯥꯅꯤꯗꯅ ꯇꯪꯈꯥꯏ ꯌꯦꯟꯅꯁꯦꯗꯤꯅꯦ ꯌꯥꯔꯛꯑꯣꯏꯗ꯫ ꯏꯆꯦ, ꯃꯗꯨꯕꯨꯗꯤ ꯀꯅꯥꯅ ꯌꯥꯅꯤꯡꯅꯤ? ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯩ ꯋꯥꯅꯤꯗ꯫ ꯕꯦꯝꯃ, ꯑꯩꯕꯨꯗꯤ ꯐꯥꯒꯤꯅꯤ ꯈꯪꯏ, ꯑꯗꯣ ꯈꯪꯗꯕ ꯃꯤꯅ ꯀꯔꯤꯒꯨꯝꯕ ꯇꯥꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯕꯨꯅꯦ ꯃꯤꯒꯤ ꯃꯔꯝꯗ ꯍꯤꯒꯥꯏꯋꯥ ꯇꯧꯏꯗꯅ ꯈꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯂꯤꯕꯅꯤ꯫ ꯏꯆꯦꯅꯗꯨ ꯍꯥꯏꯔꯒ ꯋꯥ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯍꯥꯟꯗꯣ ꯑꯋꯥꯡ ꯀꯩꯊꯦꯜꯗ ꯏꯆꯦ ꯁꯃꯥꯗꯣ ꯆꯨꯝꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯃꯔꯝꯗ ꯐꯅꯕ ꯋꯥ ꯈꯔ ꯍꯥꯏꯔꯨ ꯃꯥꯜꯂꯤ꯫ ꯑꯗ ꯍꯦꯛꯇ ꯈꯪꯍꯧꯗꯅ ꯃꯃꯥꯗꯨꯅ ꯃꯆꯥꯕꯨ ꯄꯥꯛꯊꯣꯛꯄꯤꯗꯅ ꯁꯥ ꯂꯥꯟ ꯇꯥꯅ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯐꯅ ꯐꯥꯒꯤꯅꯤ ꯍꯥꯏꯔꯁꯨ ꯈꯪꯗꯕ ꯃꯤꯅꯗꯤ ꯂꯥꯟꯅ ꯍꯦꯛꯇ ꯂꯧꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯍꯜ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯑꯇꯩ ꯋꯥꯔꯤ ꯄꯨꯊꯣꯛꯅꯗꯨꯅ ꯂꯤꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯇꯥ ꯑꯅꯤꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯗ ꯂꯛꯅꯒꯦ ꯍꯥꯏꯗꯨꯅ "ꯍꯩ ꯂꯪꯕꯥꯏꯕꯤ ꯑꯅꯤ, ꯅꯈꯣꯏ ꯑꯅꯤꯁꯤꯕꯨ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯁꯦꯠꯇꯣꯛꯅꯕ ꯍꯦꯛ ꯌꯥꯗ꯭ꯔꯕ꯭ꯔꯣ? ꯍꯥ?" ꯃꯥꯂꯤꯀꯥꯅ "ꯍꯣ ꯌꯥꯗꯤꯌꯦ ꯑꯩꯈꯣꯏꯗꯤ." "ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯍꯌꯦꯡꯋꯥꯏ ꯅꯣꯏ ꯑꯅꯤꯕꯨ ꯅꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯁꯨ ꯁꯦꯠꯇꯣꯛꯅꯕ ꯌꯥꯔꯣꯏꯗꯧꯔꯤꯕ꯭ꯔꯕ? ꯍꯥ?" ꯖꯃꯨꯅꯥꯅ "ꯍꯣꯏ, ꯌꯥꯔꯣꯏꯌꯦ." "ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯕꯦꯔꯥ ꯀꯥꯔꯣꯏꯗ꯭ꯔꯣ?" ꯃꯥꯂꯤꯀꯥꯅ "ꯍꯣ, ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯨꯄꯥ ꯑꯃꯗꯅꯦ ꯑꯩꯈꯣꯏꯅꯤꯃꯛ ꯀꯣꯛ ꯂꯩꯁꯤꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ." ꯃꯥꯂꯤꯀꯥꯒꯤ ꯋꯥꯗꯨꯗ ꯑꯍꯜ ꯑꯗꯨꯗꯤ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯃꯨꯅꯥꯗꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯇꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯑꯗꯨꯅ ꯍꯦꯟꯅ ꯕꯦꯔꯥ ꯀꯥꯔꯣꯏꯗ꯭ꯔꯣ?" ꯃꯥꯂꯤꯀꯥꯅ "ꯑꯁ, ꯅꯪꯁꯤꯁꯨꯕ ꯑꯋꯣꯏꯕ ꯑꯣꯏꯅ ꯂꯧꯔꯤꯔꯣ? ꯑꯩꯅ ꯑꯁꯤꯒꯤ ꯑꯍꯜꯁꯤꯅ ꯉꯥꯡꯕꯁꯦ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯕ ꯋꯥꯁꯤꯗ꯫ ꯑꯗꯨꯕꯨꯗꯤ ꯑꯣꯏꯕ, ꯀꯅꯥꯅ ꯈꯪꯅꯤ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯀꯩ ꯄꯥꯜꯂꯝꯗꯥꯏꯗ ꯑꯃꯨꯛ ꯁꯦꯠꯇꯣꯛꯅꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯗ ꯄꯨꯟꯅ ꯂꯩꯁꯤꯜꯂꯁꯤ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯑꯗꯨꯒꯤ ꯈꯜꯂꯤꯅꯤ꯫ ꯍꯣꯅꯦ, ꯅꯪꯅꯕꯨ ꯌꯥꯔꯗꯤꯅꯦ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯤꯌꯦ꯫ ꯑꯩꯗꯤꯅꯦ ꯅꯪ ꯂꯥꯞꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ, ꯑꯗꯨꯅ ꯅꯨꯄꯥ ꯌꯦꯟꯅꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯤꯌꯦ꯫ ꯇꯟꯖꯗ꯭ꯔ ꯃꯁꯤ ꯅꯨꯄꯤꯁꯦ? ꯅꯪꯒꯤꯁꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯣ? ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯪꯒꯤ ꯅꯨꯄꯥꯅ ꯍꯦꯜꯂꯤꯁꯤꯔꯣ?" ꯖꯃꯨꯅꯥ ꯃꯥꯂꯤꯀꯥꯒꯤ ꯃꯇꯧꯗꯨꯗ ꯏꯁꯤꯁꯤꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯤꯀꯥꯗꯤ ꯑꯋꯣꯏ ꯇꯥꯅ "ꯕꯦꯝꯃ, ꯑꯗꯨꯃꯥꯏꯅꯒꯗꯤ ꯇꯧꯅꯨꯍꯦ. ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯕ ꯑꯩꯗꯤꯅꯦ ꯍꯦꯛꯇ ꯅꯇꯩ ꯅꯅꯥꯎ ꯇꯪꯈꯥꯏ ꯇꯥꯅꯕ ꯍꯤꯒꯥꯏꯋꯥ ꯇꯥꯁꯤꯜꯂꯒꯗꯕꯅꯤ ꯈꯪꯉꯨꯅ." "ꯌꯥꯔꯦꯕ ꯇꯣ ꯅꯪꯕꯣ, ꯑꯩꯅꯦ ꯅꯣꯛꯄꯗ ꯈꯪꯒꯠꯄ ꯍꯣꯠꯅꯕꯗ ꯁꯤꯔꯦꯕ, ꯋꯥꯔꯦꯕ. ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦꯅꯤ, ꯑꯁꯦꯡꯕꯃꯗꯤ ꯈꯟꯍꯧꯕ ꯐꯕꯅꯤ." ꯃꯥꯂꯤꯀꯥ ꯑꯋꯣꯏ ꯇꯥꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯖꯃꯨꯅꯥꯁꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ "ꯀꯥꯟꯅꯗꯦ, ꯁꯨꯝꯗꯧꯔꯁꯤ. ꯃꯁꯤ ꯃꯅꯥꯎ ꯑꯅꯤꯈꯛ ꯍꯦꯛ ꯐꯥꯔꯒ ꯏꯕꯥꯅꯤꯅꯅꯦ ꯅꯝꯂ ꯍꯦꯛꯇ ꯂꯩꯁꯤꯜꯂꯁꯤ." "ꯍꯣꯏꯅꯦ, ꯑꯗꯨꯅꯕꯨ ꯐꯔꯅꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯈꯥꯏꯗꯣꯛꯅꯗ꯭ꯔꯦ. ꯑꯗꯣ ꯑꯩꯒꯤꯕꯨꯗꯤ ꯑꯍꯜ ꯑꯣꯏꯔꯁꯨ ꯑꯇꯣꯝꯕꯤ ꯑꯣꯏꯔꯁꯨ ꯌꯥꯗꯤ ꯌꯥꯏꯗ. ꯍꯣ, ꯑꯗꯨꯒꯤꯗꯤꯅꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤ. ꯏꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯗꯅ ꯂꯝꯕꯤꯁꯦ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤꯉꯩꯗ ꯁꯣꯝꯗ ꯃꯔꯨꯞꯀ ꯂꯣꯏꯅ ꯂꯥꯎꯕ ꯂꯣꯏꯔꯝ ꯇꯥꯔꯦ." "ꯍꯣꯏꯅꯦ, ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ. ꯃꯗꯨꯒꯤ ꯃꯔꯨꯞ ꯍꯧꯔꯤꯅꯦ ꯇꯧꯔꯤꯕ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯇꯣꯝꯕꯤ ꯅꯧꯗꯨꯅ ꯃꯤꯅꯝ ꯆꯥꯒꯜꯂꯤꯗꯨꯒ ꯏꯕꯥꯅꯤꯅ ꯐꯥꯎꯔꯝ ꯊꯣꯛꯑꯗꯤꯅꯦ ꯁꯣꯏꯗ꯭ꯔꯦ ꯃꯥꯒꯤ ꯁꯔꯨꯛ ꯑꯣꯏꯈꯤꯕ. ꯂꯥꯛꯑꯣ, ꯈꯔ ꯊꯨꯅ ꯆꯠꯂꯁꯤ." ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯪꯅꯕ ꯈꯨꯜꯗ ꯇꯣꯟꯖꯥꯎ ꯀꯧꯕ ꯑꯍꯜ ꯑꯃꯒꯤ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯈꯛ ꯂꯩꯕꯗꯨ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯄꯥꯈꯪ ꯐꯥꯔꯕ ꯃꯆꯥ ꯑꯅꯤꯕꯨ ꯏꯔꯨꯖꯔꯤꯕꯗꯨ ꯎꯔꯒ ꯇꯣꯟꯖꯥꯎ ꯃꯈꯨꯠꯇ ꯃꯀꯣꯛ ꯍꯥꯞꯇꯨꯅ
ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯌꯦꯗꯤ ꯇꯣꯟꯖꯥꯎ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯏꯆꯥ ꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤ ꯌꯥꯎꯕꯕꯨ ꯀꯥꯟꯅꯗꯕ ꯀꯥꯡꯀꯊꯥꯡ ꯉꯥꯛꯇ ꯑꯣꯏꯔꯤ ꯇꯣꯟꯖꯥꯎꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨ ꯇꯥꯗ꯭ꯔꯕꯁꯨ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯍꯥꯞꯄꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯅꯥꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯂꯨꯔꯥ ꯇꯛꯄꯤꯅꯗꯨꯃꯛ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣ ꯃꯈꯣꯏ ꯃꯄꯥꯕꯨ ꯀꯔꯤꯃꯨꯛ ꯇꯧꯔꯕꯒꯦ ꯍꯥ ꯀꯣꯛꯇ ꯈꯨꯠꯀ ꯍꯥꯞꯇꯅ ꯇꯧꯔꯤꯗꯨꯕꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯍꯩꯗꯦ ꯍꯥꯏꯕꯁꯤꯗꯅꯦ ꯇꯧꯕꯤꯈ꯭ꯔꯦ ꯂꯥꯏꯃ ꯇꯧꯍꯩꯗꯕ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯁꯥꯕꯤ ꯅꯪ ꯑꯣꯏꯅ ꯐꯨꯊꯕ ꯁꯣꯏꯔꯣꯏꯀꯣ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕꯃꯨꯛ ꯇꯧꯈ꯭ꯔꯒꯦ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯕꯤꯔꯛꯂꯤꯁꯤꯕꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯕ ꯍꯥ ꯅꯆꯥ ꯄꯥꯈꯪ ꯐꯥꯔꯕ ꯍꯟꯕꯨ ꯍꯟꯅꯨꯔꯕ ꯑꯅꯤꯁꯤꯕꯨ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯔꯨꯖ ꯃꯩꯊꯖꯕꯤꯗꯅꯒ ꯇꯧꯔꯗꯅ ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯣ ꯃꯣꯏꯅꯕꯨꯗꯤ ꯃꯁꯥꯅ ꯇꯧꯖꯒꯦ ꯍꯥꯏꯕ ꯑꯗ ꯃꯁꯥꯅ ꯍꯦꯛꯇ ꯂꯨꯖꯕꯁꯤ ꯁꯦꯡꯗꯦꯕ ꯅꯨꯔꯥ ꯃꯄꯥ ꯍꯦꯛꯇ ꯄꯛꯏꯗꯅ ꯑꯩꯅ ꯇꯛꯂꯝꯕꯅꯤ ꯑꯁꯤꯕꯨ ꯀꯩꯗꯧꯒꯦ ꯀꯥꯏ ꯃꯃꯥ ꯅꯪ ꯍꯥꯏꯔꯤꯁꯤ ꯆꯩ ꯌꯥꯝꯅꯤꯀꯣ ꯅꯣꯏ ꯑꯅꯤꯁꯨ ꯃꯃꯥꯒ ꯃꯄꯥꯒ ꯂꯥꯎꯅꯕꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯏꯁꯤꯡ ꯆꯥꯏꯁꯤꯟꯅꯔꯒ ꯁꯥꯟꯅꯔꯝꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯄꯥꯕꯨꯡꯅ ꯃꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯀꯔꯤꯝꯇ ꯇꯧꯖꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯇꯣꯟꯖꯥꯎ ꯀꯟꯅꯗꯤ ꯅꯠꯇꯕꯤ ꯌꯦ ꯅꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯟꯖꯥꯎ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯆꯤꯟ ꯈꯨꯝꯂꯒ ꯌꯦꯡꯅꯔꯒ ꯅꯣꯛꯅꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯏ ꯕꯦꯝꯃꯅ ꯄꯥꯝꯕꯣꯝꯗꯨꯗ ꯐꯥꯛ ꯊꯥꯖꯤꯟꯗꯨꯅ ꯅꯣꯏꯅꯦ ꯅꯄꯥꯁꯤ ꯎꯁꯤꯠꯇꯕ ꯇꯧꯅꯨꯀꯣ ꯊꯣꯏꯕꯅ ꯎꯁꯤꯠꯇꯕ ꯅꯠꯇꯦꯕ ꯁꯨꯝ ꯅꯣꯛꯅꯤꯡ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯊꯥꯅꯤꯜꯅ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯥꯝꯅ ꯆꯩꯕꯁꯦ ꯍꯦꯛꯇ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯉꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜꯗꯨ ꯅꯣꯛꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯍꯧꯅ ꯍꯦꯛꯇ ꯅꯣꯛꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯊꯣꯏꯕꯒ ꯃꯃꯥꯒꯗꯤ ꯃꯄꯥꯕꯨꯡꯗꯨ ꯁꯥꯎꯔꯛꯄ ꯇꯥꯔꯦ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯗꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗꯤ ꯑꯗꯨꯃꯛ ꯅꯣꯛꯂꯤ꯫ ꯇꯥꯟꯖꯥꯗꯨꯃꯛꯇꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯕ ꯕꯕꯥ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜꯗꯨ ꯂꯥꯟꯖꯗ ꯃꯕꯨꯛ ꯆꯥꯗꯨꯅ ꯇꯞꯅ ꯃꯔꯩ ꯆꯤꯛꯇꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯟꯖꯥꯎ ꯁꯥꯎꯔꯝꯗꯕꯗꯨ ꯃꯆꯥ ꯑꯇꯣꯝꯕꯅ ꯇꯧꯁꯤꯟꯅꯕꯒꯤ ꯃꯁꯛꯇꯨꯗ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯂꯋꯥꯏꯗ ꯈꯨꯇꯨꯝꯗꯨꯅ ꯀꯟꯅꯗꯤ ꯅꯠꯇꯕꯤ ꯙꯨꯞ ꯂꯥꯎꯅ ꯁꯨꯙꯔꯛꯂꯝꯃꯤ꯫ ꯅꯣꯛꯅꯤꯡꯂꯤꯕ꯭ꯔꯕ ꯅꯪ ꯊꯥꯅꯤꯜ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯐꯥꯎꯗ ꯑꯗꯨꯃꯛ ꯁꯨꯕ ꯂꯦꯞꯂꯝꯗꯕꯗꯨꯗ ꯕꯤꯅꯥꯗꯨ ꯄꯥꯈꯠꯅ ꯃꯈꯣꯏ ꯃꯄꯥ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯑꯉꯥꯡꯗꯣ ꯂꯋꯥꯏ ꯂꯦꯟꯐꯨꯗꯣ ꯏꯄꯨꯝ ꯆꯪꯕ ꯇꯥꯔꯤꯅꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯤ ꯃꯃꯥꯅ ꯃꯁꯤꯗꯩꯁꯤꯗ ꯄꯥꯈꯪ ꯐꯥꯔꯕ ꯃꯆꯥꯁꯤꯡꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅꯁꯨ ꯑꯣ ꯃꯃꯥ ꯑꯩꯒꯤ ꯃꯤꯠꯇꯗꯤꯅꯦ ꯏꯆꯥꯁꯤꯡꯁꯦ ꯉꯔꯥꯡꯒꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯎꯅꯤꯕ ꯌꯥꯝ ꯎꯅꯤꯕ ꯑꯗꯨꯅꯔ ꯍꯟꯅꯨꯔꯕ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕ ꯅꯆꯥꯁꯤꯡꯁꯤꯅ ꯃꯁꯤꯗ ꯈꯨꯠꯄꯤ ꯁꯨꯞꯇꯅ ꯂꯩꯍꯜꯂꯤꯁꯦ꯫ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯉꯁꯥꯏꯗꯤ ꯈꯨꯄꯤ ꯁꯨꯞꯂꯒ ꯂꯩꯔꯝꯕ ꯊꯣꯏꯕꯗꯨ ꯐꯠ ꯂꯥꯎꯅ ꯃꯁꯥꯅ ꯃꯁꯥ ꯌꯦꯡꯊꯖꯔꯒ ꯃꯌꯥꯗ ꯁꯨꯞꯂꯝꯕ ꯈꯨꯄꯤꯗꯨ ꯐꯠ ꯂꯧꯊꯣꯛꯆꯔꯝꯃꯤ꯫ ꯑꯣ ꯌꯥꯔꯦ ꯀꯩꯗꯧꯒꯦ ꯅꯆꯥꯁꯤꯡꯁꯦ ꯄꯥꯟꯅꯕ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯃꯄꯥꯕꯨ ꯅꯊꯧ ꯑꯇꯩ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯣ? ꯊꯣꯏꯕꯅ ꯑꯗꯨꯅꯦ ꯑꯩꯁꯤꯕ ꯑꯗꯨꯗꯒꯤꯗꯤ ꯅꯪꯒꯤ ꯄꯥꯂꯤꯁꯨ ꯑꯃꯨꯛ ꯌꯧꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠꯅ ꯃꯀꯣꯛꯇꯨꯗ ꯍꯥꯏꯐꯦꯠ ꯃꯥꯔꯒ ꯃꯄꯥꯅ ꯃꯉꯣꯟꯗꯁꯨ ꯑꯃꯨꯛ ꯈꯨꯗꯨꯞꯅ ꯁꯨꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯆꯥꯅꯤꯒꯤ ꯃꯇꯧꯗꯨꯗ ꯇꯣꯟꯖꯥꯎ ꯄꯦꯟꯖꯗꯅ ꯃꯤꯒꯤꯗꯤ ꯃꯆꯥ ꯃꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯒ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯆꯩ ꯍꯔꯥꯎꯖꯩ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏ ꯑꯩꯒꯤꯗꯤ ꯀꯔꯥꯏꯗꯒꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏꯅ ꯁꯥꯔꯛꯄꯗꯣ ꯈꯪꯗ꯭ꯔꯦ ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦꯕ꯫ ꯀꯩꯅꯣꯗ ꯅꯆꯥꯁꯤꯡꯁꯤꯗꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯆꯥꯁꯤꯡꯁꯦ ꯃꯃꯥꯏꯒꯤ ꯃꯤꯠꯇꯗꯤ ꯁꯅꯥꯅꯤ ꯁꯅꯥ꯫ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯁꯅꯥ ꯃꯇꯨꯝ ꯑꯅꯤꯁꯦ ꯅꯨꯡꯇꯨꯝ ꯑꯣꯜꯂꯦꯅꯦ ꯁꯛꯇꯥꯁꯤꯡꯁꯤꯒ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯟꯖꯥꯎꯗꯨ ꯁꯥꯎꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯕꯤꯅꯥ ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯇ꯭ꯔꯕꯗ ꯃꯆꯥ ꯑꯅꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯄꯥꯕꯨꯡꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯅꯣꯏꯗꯅ ꯅꯈꯣꯏꯅꯤ ꯀꯟꯅꯕ ꯂꯥꯛꯅꯕꯗ ꯅꯃꯥꯏꯁꯨꯅꯦ ꯆꯩ ꯆꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯊꯥꯅꯤꯜꯅ ꯏꯃꯥ ꯄꯥꯕꯅ ꯇꯥꯆꯧ ꯑꯩꯈꯣꯏꯅꯤꯁꯤꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯀꯅꯥ ꯍꯥꯏꯅꯣꯅꯦ ꯏꯆꯥ ꯑꯅꯤꯕꯨ ꯅꯄꯥꯕꯨꯡꯅ ꯅꯨꯡꯁꯤꯗꯦꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔ ꯄꯣꯠꯅꯤꯗ꯫ ꯑꯗ ꯅꯈꯣꯏꯅꯤꯅ ꯑꯉꯥꯡ ꯃꯆꯥ ꯏꯁꯥ ꯁꯥꯕꯁꯤꯗ ꯄꯦꯟꯖꯗꯗꯅ ꯃꯆꯤꯟꯅ ꯄꯉꯥꯡꯗ ꯉꯥꯡꯖꯔꯤ ꯄꯣꯠꯅꯤꯗ꯫ ꯊꯣꯏꯕꯅ ꯏꯃꯥ ꯄꯥꯕꯅꯁꯨ ꯍꯧꯖꯤꯛꯇ ꯏꯅꯥꯎ ꯑꯩꯈꯣꯏꯅꯤꯁꯦ ꯄꯥꯈꯪ ꯐꯥꯔꯦ ꯍꯥꯏ ꯑꯗꯨꯅ ꯏꯕꯥꯅꯤ ꯅꯨꯄꯤ ꯀꯣꯏꯔꯒꯦꯗꯅ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯨꯄꯤ ꯀꯣꯏꯕꯕꯨ ꯍꯩꯖꯒꯗ꯭ꯔꯣ? ꯊꯥꯅꯤꯜꯅ ꯍꯩꯅꯤꯅ ꯀꯩꯒꯤ ꯍꯩꯇꯅꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯍꯦꯛꯇ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯔꯒ ꯀꯣꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫
ꯑꯗꯨꯝꯅ ꯇꯧꯔꯨ ꯂꯥꯛꯑꯣ ꯌꯥꯕ ꯅꯠꯇꯦꯀꯣ ꯊꯣꯏꯕꯅ ꯀꯩꯒꯤꯅꯣ ꯏꯃꯥ ꯅꯨꯄꯥ ꯅꯣꯏꯅꯅꯦ ꯃꯤ ꯂꯩꯁꯥꯕꯤꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯇꯥꯞ ꯄꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯋꯥꯊꯣꯛ ꯑꯣꯏꯗꯧꯔꯤꯕꯅꯤ ꯑꯩꯅ ꯌꯥꯗꯦꯗꯤ ꯌꯥꯗꯦꯀꯣ ꯊꯥꯅꯤꯜꯅ ꯍꯣꯏꯕ ꯑꯁ ꯑꯗꯨꯗꯤ ꯀꯃꯥꯏ ꯀꯣꯏꯗꯣꯏꯕ ꯅꯨꯄꯤ ꯀꯣꯏꯕ ꯍꯥꯏꯁꯦ ꯌꯥꯝ ꯂꯥꯏꯕ ꯃꯥꯜꯂꯁꯨꯅꯦ ꯅꯨꯄꯤꯅ ꯌꯥꯅꯕ ꯍꯥꯏꯕꯗ ꯌꯥꯝ ꯂꯨꯈ꯭ꯔꯖꯥꯠꯅꯤ ꯊꯥꯅꯤꯜꯅ ꯑꯩꯗꯤ ꯅꯨꯄꯤ ꯀꯣꯏꯕꯁꯦ ꯌꯥꯝꯅ ꯂꯥꯏꯅ ꯈꯜꯂꯨꯔꯒ ꯌꯥꯝ ꯂꯨꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯊꯕꯛꯅꯤꯗ ꯑꯁꯤ ꯍꯥꯏꯅꯕꯤꯅ ꯃꯆꯥ ꯑꯅꯤꯕु नुरा सगा तकपीरगा इरुजा माइथाजबदो लोइसिनब तौरम्मि असुमना नुमित निनी हुमनी हौख्रब तुंगदा नोंमगी नुमित्ता मसिमनाव अनीदुना तंदे मांदे तौदुना चटलिङैदा कदोमदगिन लैसाबी अनी अहुम खकना लक्नबोय करिबोय लैनाना ओय पाखंग मसक फजबा अनी खक काई चलिनो खंगनसि याब्रो थोइबा लैनाना हारिदुदा मचिंदा तपना कइनुनि लैसाबीनि काइना ममाय इथाय थाय पाखंगना लक्नदोबसिदा लैसाबी मोइनगा पाखंग लग्नरदन अदुनि हाइसि मसिन मनाउना मुरुम सोलिबदा उबदा लैसाबी अमनबु नोयनिगिदो मा पामदे ऐ पामी हाइरो लैनाना अस नंगसुबा ऐना पामा खन खंदना हेक्तने पामसि लैसिबु कैगिनो गाइखोसे मोयनिना कना पामेदो अमताना तागिसि हे लाउनी सिदा सि लाउने लाउ हाइना मखुत खटलगा कौसिलकपदुदा मसिन मनाउ अनिदो येंगनदुना थानिलना खोइबु चंगु तारबो चंद्रदी अमुक तानरदी कमदौबा अस हयें थोकनाइनरोइदोरिदा लाउ अदुइसु असी हाइना मसिन मनाउ अनिदो तंदे मांदे तौदुना लैसाबीसिंग अदुगी मनाक्ता चंगसिनबा हौरम्मि नाकल अमरोमदना तंजासिमक्तदा मालिकागा जमुनागा मता अनिदुसु थंगनबा खुदा लैबा मालिकागी मनेगी मनाक्ता ममाना चलो हाइना पाकोल अमगी लाक्लम्मि सोमदना मसिन मनाउ अनिदो तंदे मांदे तौदुना चंगसिलक्पना लैसाबी अदुना लैरिबदुगी मनाक यौसिलक्लदुना थोइबना करि हाइगदबनो लैनाना सिबु नुपानी काइना असुक मोले सिबु कैगिनो गाइखोसे साउखिनु ऐ फसना हाइगेबा वा हंगे तौबने थानिलना कै वानो सिन्थाना कैसु नत्तेदा नोयनिना अखोइगी मरक्सिदा अपामा कना याउगेबा थोइबना अमता याउदी लैनाना कैयेबा अमता याउदी काइना ngasinya ame haidabda noyeni mafamsi thadoklaga chatkheba yaroi hek machi lengbada aina khaidogeng लैनागी वादु ताबदा मसिमनाउ अनिदो उपाय लेते येंगनरगा थानिलना अदुमाई हाइनु युमदी मानगाइरमनी अखोइदी हंजख्रगे सिन्थाना हे यारोय हाइदी यारोय लैसाबी सिंगदुना अदुमनि हेक धमका तौरपदुदा उपाय लेता मसिमनाउ अनिदो किरुप येंगनदुना लैरम्मि तांजादुदा मालिकागा जमुनागासु मनाक अदवाइदि यौसिलकपदा मसिमनाउ अनिबु लैसाबी सिंग अदुना लक्नरिबा मतौदो उबदा मता अनिदो हाइफेट मुना येंगनदुना इदा मोइगिसि पाखंग मसानिसि लक्नरिबा माली होय कानदे मोइसिंगसे अबुतंग नैरमसिरो असि हाइना मीदि हेंजिनबा यादब मालिकादुदि मखुत मसा प्रोप फेक्लम्मि वाखा लैबि जमुनाना तपना नाइखो अदुगिसु मतम लाकनी अदुबु तपना हाना वरिमदा साकिसि होय अदुदा यादा याद्रगना ऐ यौनबिदो तौरा लोइरि अमता नंग तुमि लेरौको ऐनि यारे हाइना इंगित पिरकांदा तौरौको होइबा असि हाइना मखोय अनिदु हाथु हेक्ता संगसिलक्लगा नुपा अनिदुना लेपलिबदुगी नाकलदा लैसाबी सिंगदुदो ओनसिलगा कैनोमता लैनाना कैनो जमुनाना चाही मतांगसु लेंगा ओइगदौ माली इबुंग अनिसे अखोइगी इबुंग इमा होइना करो हाइबा जमुनागी वादु ताबदा हेना ngakna मसिमनाउ अनिदो येंगनरगा थोइबदो वाहाइगे तौरम्मि अदुबु मतमदुदा मालिकाना अनिदुदा तुमिलेयो हाइना लोने इंगित तौरम्मि इंगित तु उबदा तुमिना लैखिरम्मि लैना यामना हाउतबा खोंजेल अमगा लोइनना यारो जमुनाना इता हाइने हेक्ता कौरगे इता इमा दत तुमिलेयो ऐनि यारो हाइदि यारोइदबनि नोइदे हाइरनु लाई लाक्तुना हाइरा फाउबदा ngasiगी ओइनदि याररोय मालिकाना मसी ऐ यौनबिदो हरप सोइरोय सिन्थाना कैनो हा हौनबिदि कैनोबा मालिकाना हौनबि आइदि असि आइना मालिका मखुत पाइरिबा मने होइदा थिनि हाइदु पुरक्लिबा लसिंगी खाउदुदगी हेक्ता लसिंग लौथोक्लगा लैसाबी अनी अहुमदुदा लंगसिलक्लम्मि अदुगा अतैदुदा ओनसिलगा लाउ हे चलोरसि जमुनाना लाओ
ꯑꯁꯤ ꯍꯥꯏꯅ ꯃꯇꯥ ꯑꯅꯤꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃ ꯄꯥꯏꯔꯒ ꯍꯦꯛꯇ ꯆꯦꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯦꯟꯃꯥꯟ ꯑꯃ ꯏꯇꯥ ꯇꯥꯗ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯂꯁꯤꯡꯅ ꯆꯥꯏꯁꯤꯜꯂꯝꯕ ꯑꯗꯨꯗꯗꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯍꯨꯝꯗꯨ ꯁꯥꯎꯅ ꯐꯤ ꯐꯤ ꯀꯥꯝꯗꯨꯅ ꯂꯩꯅꯥꯅ ꯈꯪꯉꯤꯕ ꯅꯣꯏ ꯑꯩꯅ ꯃꯊꯛ ꯍꯦꯛ ꯊꯦꯡꯅꯕꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ꯫ ꯁꯤꯟꯊꯥꯅ ꯃꯣꯏꯁꯦ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯨꯁꯤ, ꯁꯤ ꯅꯃꯥꯏꯗ ꯄꯛꯏꯗꯣ ꯂꯧꯊꯣꯛꯄꯤꯒꯦꯁꯤ꯫ ꯑꯁ ꯌꯥꯔꯦ ꯑꯩꯒꯤ ꯂꯥꯏꯔꯤ, ꯅꯪꯒꯤꯗꯣ ꯑꯗꯨꯗꯨꯝ ꯍꯥꯟꯅ ꯂꯧꯊꯣꯛꯆꯧ꯫ ꯍꯣꯏꯍꯦ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ, ꯌꯨꯝꯗꯒꯤꯗꯤ ꯇꯥꯞ ꯃꯈꯩ ꯀꯦꯔꯒ ꯊꯣꯛꯆꯔꯛꯄꯅꯤ, ꯀꯥꯏꯗꯒꯤ ꯁꯣꯅꯣ ꯊꯨꯡꯕꯤ ꯑꯃ ꯍꯦꯛ ꯊꯦꯡꯅꯗꯅ ꯁꯝꯒꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯕ꯫ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯨ ꯐꯤ ꯐꯤ ꯀꯥꯝꯗꯨꯅ ꯃꯁꯝ ꯃꯅꯥꯗ ꯄꯛꯂꯤꯕ ꯂꯁꯤꯡ ꯃꯌꯥꯝꯗꯨ ꯂꯧꯊꯣꯛꯅꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯆꯤꯡꯂꯒ ꯃꯇꯦꯛ ꯑꯃ ꯆꯦꯜꯂꯛꯂꯕ ꯇꯨꯡꯗ ꯋꯥꯔꯗꯨꯅ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯍꯪꯒꯤ ꯂꯥꯏꯒꯨꯝ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯇꯧꯔꯤꯈꯩ ꯀꯔꯤꯝꯇꯦꯛ ꯍꯥꯏꯗ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯁꯨ ꯉꯥꯏꯍꯥꯛ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯒ ꯌꯦꯡꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯉꯛꯅ ꯌꯦꯡꯗꯨ ꯂꯩꯔꯝꯕꯗꯨꯗ ꯏꯈꯪ ꯈꯪꯅ ꯃꯥꯂꯤꯀꯥꯅ ꯏꯃꯥꯎ, ꯖꯃꯨꯅꯥꯅ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯗꯤ ꯅꯌꯨꯝꯗꯟꯒꯦ ꯍꯥꯏꯗꯗꯅ ꯑꯩꯈꯣꯏꯅꯤꯒꯤ ꯇꯨꯡ ꯑꯗꯨꯝ ꯏꯜꯂꯛꯑꯕꯣ? ꯊꯣꯏꯕꯅ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯈꯨꯠꯁꯤꯗꯤ ꯑꯗꯨꯝ ꯄꯥꯏꯔꯤꯁꯤꯗꯤ꯫ ꯍꯥ? ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯄꯥꯗꯨꯒꯤ ꯄꯥꯏꯔꯝꯂꯤꯕ ꯈꯨꯖꯦꯡꯗꯨ ꯇꯥꯞ ꯇꯥꯞ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯐꯠ ꯐꯠ ꯀꯟꯊꯣꯛꯂꯒ ꯃꯥꯂꯤꯀꯥꯅ ꯎꯍꯧꯗ ꯇꯧꯕꯅꯤ꯫ ꯑꯅꯤꯗꯨ ꯀꯩꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯑꯅꯤꯗꯨ ꯉꯛꯅ ꯖꯃꯨꯅꯥꯅ ꯀꯩꯅꯣ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯅꯣꯏ ꯑꯅꯤꯕꯣ? ꯊꯥꯅꯤꯜꯅ ꯅꯠꯇꯦ, ꯅꯣꯏꯅ ꯆꯠꯂꯨ ꯍꯥꯏꯗꯕꯗꯨꯗ ꯁꯨꯝ ꯂꯦꯞꯄꯤꯅꯤ꯫ ꯃꯥꯂꯤꯀꯥꯅ ꯑꯁ ꯌꯥꯔꯤꯅꯦ ꯑꯅꯤꯁꯤꯁꯨ, ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯅ ꯑꯣꯏꯅꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯂꯛꯅꯔ ꯂꯩꯔꯝꯃꯤꯗꯣ꯫ ꯃꯥꯂꯤꯀꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯃꯨꯅꯥ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯂꯒ ꯆꯤꯔꯣꯜ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯃꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯅꯪꯕꯣ? ꯁꯥꯎꯕ ꯌꯥꯗꯦꯀꯣ, ꯑꯩꯒꯤ ꯍꯩꯅꯕꯤꯅꯤ, ꯃꯤꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯗ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤꯕꯁꯤ, ꯁꯥꯎꯒꯅꯨꯀꯣ꯫ ꯊꯣꯏꯕꯅ ꯁꯥꯎꯗꯦꯗ, ꯑꯗꯣ ꯑꯩꯈꯣꯏꯅꯤꯕꯨ ꯆꯠꯈꯤꯕ꯫ ꯖꯃꯨꯅꯥꯅ ꯌꯥꯔꯅꯤ꯫ ꯃꯥꯂꯤꯀꯥꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯋꯥ ꯍꯥꯏꯈꯤꯒꯦ꯫ ꯃꯥꯂꯤꯀꯥꯅ ꯉꯥꯏꯈꯣ ꯍꯥꯏꯕꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯤꯕꯣꯏ ꯄꯥꯈꯠꯄꯣꯏ ꯇꯧꯗꯨꯅ ꯆꯞ ꯆꯞ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯖꯃꯨꯅꯥꯗꯤ ꯉꯛꯅ ꯃꯇꯥꯗ ꯀꯔꯤꯃꯨꯛ ꯋꯥꯠꯂꯤꯒꯦ? ꯀꯩꯁꯨ ꯋꯥꯠꯇ꯭ꯔꯦꯗ, ꯁꯨꯝ ꯃꯣꯏ ꯑꯅꯤꯒꯤ ꯃꯤꯡꯗꯣ ꯈꯪꯅꯤꯡ ꯇꯧꯕꯅꯤ꯫ ꯑꯣ ꯑꯩꯒꯤꯅ ꯊꯥꯅꯤꯜ, ꯑꯩꯈꯣꯏ ꯇꯥꯆꯧꯒꯤꯅ ꯊꯣꯏꯕ꯫ ꯖꯃꯨꯅꯥꯅ ꯅꯣꯏ ꯑꯅꯤꯁꯦ ꯅꯆꯤꯟ ꯅꯅꯥꯎꯔꯣ? ꯃꯥꯂꯤꯀꯥꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯦꯕ ꯁꯛꯇꯥꯁꯦ ꯌꯥꯝ ꯃꯥꯟꯅꯩꯌꯦꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯥ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯃꯨꯅꯥ ꯏꯇꯞ ꯇꯞꯅ ꯑꯩꯒꯤꯅ ꯖꯃꯨꯅꯥ, ꯑꯗꯨꯒ ꯏꯇꯥꯁꯤꯒꯤꯅ ꯃꯥꯂꯤꯀꯥ, ꯑꯗꯣ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯔꯁꯨ ꯑꯗꯨꯝ ꯀꯧꯅꯁꯤꯀꯣ꯫ ꯊꯣꯏꯕꯅ ꯍꯣꯏ ꯌꯥꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ꯫ ꯃꯥꯂꯤꯀꯥꯅ ꯆꯠꯂꯣꯅꯦ ꯌꯥꯔꯦꯅꯦ ꯌꯥꯔꯦ꯫ ꯃꯥꯂꯤꯀꯥꯅ ꯃꯈꯨꯠ ꯍꯥꯏꯔꯒ ꯆꯠꯂꯣ ꯍꯥꯏꯔꯤꯉꯩꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯃꯇꯥ ꯑꯅꯤꯗꯨ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯥꯂꯤꯀꯥꯗꯨ ꯅꯣꯛꯅꯤꯡꯕꯗꯨ ꯈꯔ ꯐꯥꯖꯤꯜꯂꯒ ꯑꯩꯗꯤꯅꯦ ꯑꯇꯣꯝꯕꯁꯤ ꯈꯣꯏꯗꯥꯔꯤ, ꯅꯪꯒꯤꯗꯤ ꯀꯔꯝꯕ ꯈꯜꯂꯤꯕ? ꯅꯪꯅ ꯑꯇꯣꯝꯕꯁꯤ ꯈꯜꯂꯗꯤ ꯑꯩꯅ ꯑꯍꯜꯁꯤ ꯈꯟꯕ ꯇꯥꯕ꯫ ꯑꯗꯨꯗꯤ ꯑꯅꯤꯁꯦ ꯍꯦꯛꯇ ꯀꯣꯏꯊꯠꯂꯁꯤ, ꯑꯗꯨꯒ ꯅꯝꯗꯅ ꯍꯦꯛꯇ ꯂꯩꯁꯤꯜꯂꯁꯤ, ꯃꯆꯤꯟ ꯃꯅꯥꯎꯃꯛꯀꯤ ꯃꯇꯧꯅꯤ꯫ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯈꯣꯏꯅꯤꯕꯨ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯗꯤ ꯀꯝꯗꯧꯕ? ꯕꯦꯝꯃ ꯑꯩꯗꯤꯅꯦ ꯅꯪꯒꯕꯨ ꯂꯩꯃꯤꯟꯅꯗꯧ ꯑꯣꯏꯔꯗꯤ ꯅꯤꯡꯉꯝꯗꯕ ꯁꯨꯡꯄꯣꯛ ꯍꯦꯛ ꯄꯣꯛꯄꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯂꯥꯏꯕꯛ ꯍꯦꯛꯇ ꯌꯦꯡꯉꯁꯤ꯫ ꯉꯥꯏꯈꯣꯅꯦ, ꯑꯩꯈꯣꯏꯅꯤ ꯂꯥꯛꯏꯁꯦ ꯅꯣꯏꯅꯦ ꯍꯣꯏꯗ ꯂꯁꯤꯡ ꯊꯤꯟꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ꯫ ꯏꯀꯥꯎꯕꯨ ꯀꯥꯎꯏ, ꯂꯁꯤꯡꯗꯨꯗꯤ ꯑꯩꯅ ꯂꯩꯁꯥꯕꯤ ꯑꯐꯥꯎꯕꯤꯁꯤꯡꯗꯨꯗ ꯂꯣꯏꯅ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯌꯨꯝꯗ ꯍꯥꯏꯔꯨꯔꯗꯤ ꯏꯃꯥꯅ ꯁꯣꯏꯗꯅ ꯆꯩꯕꯤꯔꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯃꯛꯇꯗ ꯇꯥꯗꯦꯕ꯫ ꯀꯥꯏꯗꯒꯤ ꯃꯣꯏ ꯃꯇꯧꯗꯨꯗꯗꯤ ꯏꯁꯦ ꯁꯨꯠꯇ ꯀꯥꯔꯛꯄ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯑꯁ ꯅꯪꯁꯨ ꯏꯃꯥ ꯁꯥꯗꯅ ꯑꯩꯉꯣꯟꯗ ꯉꯥꯡꯁꯤꯜꯂꯛꯇꯧ ꯁꯔꯨꯛꯄꯨꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯈꯟꯅꯁꯦ꯫ ꯖꯃꯨꯅꯥ ꯃꯥꯂꯤꯀꯥꯒꯤ ꯃꯃꯥꯒꯤ ꯃꯒꯨꯜ ꯈꯪꯕꯅ ꯂꯁꯤꯡꯗꯨ ꯍꯦꯛ ꯄꯤꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯦꯝꯅ ꯊꯥꯗꯧꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯑꯁꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯇꯨꯡꯗ ꯖꯃꯨꯅꯥꯅ ꯀꯥꯟꯅꯗꯦ ꯁꯨꯝꯗꯧꯔꯁꯤ, ꯅꯣꯏ ꯏꯅꯦꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯁꯤ, ꯑꯗꯨꯒ ꯊꯥꯃꯨꯛꯇꯗꯤ ꯉꯥꯏꯔꯣ, ꯊꯥꯃꯨꯛ ꯂꯩꯔꯒ ꯂꯣꯟꯅ ꯄꯤꯔꯛꯂꯒꯦ, ꯅꯣꯏ ꯃꯥꯗ ꯍꯥꯏꯗꯣꯛꯀꯅꯣꯅ ꯋꯥ ꯃꯦꯜꯂꯁꯤ꯫ ꯑꯁ ꯑꯗꯨꯒ ꯊꯥꯃꯨꯛꯀꯤ ꯃꯇꯨꯡꯗꯅ ꯀꯗꯥꯏꯒꯤ ꯂꯁꯤꯡꯅꯣ ꯏꯕꯥꯅꯤꯅ ꯄꯤꯗꯣꯏꯁꯤꯕꯣ? ꯑꯣ ꯂꯁꯤꯡꯗꯨ ꯂꯩꯅꯕ ꯁꯦꯜ ꯇꯥꯟꯕ ꯇꯥꯕꯅꯤꯗꯅ꯫ ꯁꯦꯜ ꯇꯥꯟꯕ? ꯀꯔꯤ ꯇꯧꯔꯒ ꯁꯦꯜ ꯇꯥꯟꯗꯧꯔꯤꯕ? ꯖꯃꯨꯅꯥ ꯋꯥꯗꯦ ꯍꯥꯏꯗ
ꯃꯈꯨꯠꯅ ꯃꯇꯥꯒꯤ ꯃꯅꯥꯀꯣꯡꯗꯨ ꯈꯔ ꯆꯪꯁꯤꯜꯂꯛꯑꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯑꯃꯗꯨꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯃꯅꯥꯀꯣꯡꯗꯨ ꯅꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯖꯃꯨꯅꯥ ꯀꯔꯤ ꯀꯔꯤꯅꯣ ꯆꯤꯔꯣꯜ ꯑꯣꯏꯅ ꯖꯨꯖꯥ ꯖꯨꯖꯥ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯥꯅ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝꯗꯨ ꯃꯥꯂꯤꯀꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯥꯂꯤꯀꯥꯅ ꯐꯔꯦ ꯂꯥꯛꯑꯣ ꯍꯧꯖꯤꯛꯇꯤ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥ ꯇꯥꯟꯅꯔꯨꯔꯁꯤ꯫ ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤꯗꯨ ꯋꯥꯗꯨ ꯀꯨꯞꯅ ꯇꯥꯟꯅꯗꯨꯅ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥ ꯃꯦꯜꯂꯝꯃꯤ꯫ ꯃꯅꯦ ꯏꯕꯦꯝꯃꯁꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯑꯃꯗꯤ ꯃꯅꯝꯃꯒꯤ ꯃꯒꯨꯜ ꯈꯪꯕꯅ ꯁꯣꯏꯗꯅ ꯁꯥ ꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯃꯧꯅ ꯋꯥ ꯃꯦꯜꯂꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯋꯥꯈꯜ ꯂꯩꯇꯥꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯂꯤꯀꯥꯗꯨ ꯅꯨꯃꯤꯠ ꯌꯨꯡꯕ ꯅꯨꯡꯁꯥ ꯀꯟꯅ ꯌꯥꯛꯅ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯃꯀꯣꯛꯇ ꯐꯤ ꯃꯆꯥ ꯑꯃ ꯀꯨꯞꯂꯒ ꯖꯃꯨꯅꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ "ꯑꯣ ꯖꯃꯨꯅꯥ, ꯖꯃꯨꯅꯥ! ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯆꯥꯛꯆꯥ ꯇꯣꯛꯄꯒ ꯑꯃꯨꯛ ꯇꯨꯝꯁꯤꯟꯈ꯭ꯔꯕ ꯈꯪꯗꯦꯅꯦ꯫ ꯂꯩꯁꯥꯕꯤꯅꯕꯨ ꯑꯁꯨꯛ ꯇꯨꯝꯕ ꯄꯥꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦꯅꯦ" ꯍꯥꯏꯅ ꯃꯥꯂꯤꯀꯥꯗꯨ ꯁꯨꯃꯥꯡꯗꯨꯗ ꯑꯗꯨꯝ ꯂꯦꯞꯇꯨ ꯂꯩꯕ ꯇꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯇꯨꯅ ꯏꯃꯨꯡ ꯆꯪꯂꯒꯦ ꯈꯟꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯗ ꯖꯃꯨꯅꯥꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯊꯣꯛꯂꯛꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯥꯂꯤꯀꯥ ꯏꯈꯪ ꯈꯪꯅ "ꯏꯃꯥ ꯀꯩ ꯐꯤꯕꯝꯅꯣ? ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯂꯤꯗꯨꯅ? ꯑꯁ ꯕꯦꯝꯃ ꯅꯪꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯑꯩꯗꯤ ꯀꯥꯏꯗꯒꯤ ꯍꯤꯡꯆꯥꯕꯤꯅꯣ ꯍꯥꯏꯅ ꯄꯥꯈꯠꯂꯨꯔꯦꯗꯅ꯫ ꯏꯁ ꯋꯥꯇꯥꯗꯨ ꯐꯥꯎꯕꯗꯤ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯖꯃꯨꯅꯥ ꯃꯈꯨꯠꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯤꯕꯗꯨ ꯄꯥꯏꯗꯨꯅ ꯎꯈꯣꯡ ꯇꯦꯟꯗ ꯉꯥꯛꯂꯤꯕ ꯁꯅꯥ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯁꯥꯃꯛꯁꯨ ꯈꯪꯖꯗꯨꯅ "ꯏꯃꯥ ꯁꯤꯗꯤ ꯏꯁꯥ ꯐꯥꯎꯕ ꯀꯤꯖꯩꯅꯦꯍꯦ꯫ ꯑꯗꯨꯅꯤ ꯕꯦꯝꯃ ꯅꯨꯡꯁꯥꯅ ꯑꯁꯨꯛ ꯀꯟꯅ ꯁꯥꯔꯀꯥꯟꯁꯤꯗꯕꯨ ꯅꯪꯅ ꯂꯥꯛꯏꯕꯨ ꯀꯩ ꯂꯩꯔꯒꯦ? ꯀꯩꯅꯣ ꯉꯔꯥꯡ ꯍꯥꯏꯅꯈꯤꯕꯗꯨꯕꯨ ꯀꯥꯎꯔꯕꯣ? ꯀꯩ ꯍꯥꯏꯅꯈꯤꯒꯦ? ꯑꯁ ꯉꯔꯥꯡꯗ ꯑꯄꯪꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯀꯣꯏꯁꯤꯟꯗꯨꯅ ꯊꯦꯝꯅ ꯊꯦꯝꯂꯒ ꯁꯦ ꯂꯧꯊꯣꯛꯁꯦ ꯍꯥꯏꯕꯗꯨ ꯀꯥꯎꯔꯕꯣ? ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ꯫ ꯆꯠꯂꯣ ꯑꯝꯇ ꯅꯁꯝ ꯅꯥꯒꯥꯗꯣ ꯍꯥꯠꯇꯣꯛꯂꯒ ꯐꯤ ꯍꯣꯡꯉꯨꯔꯣꯕ꯫ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯖꯃꯨꯅꯥ ꯑꯃꯗꯤ ꯃꯥꯂꯤꯀꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯥ ꯌꯥꯛꯅ ꯁꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯄꯥꯈꯪ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯈꯪ ꯑꯅꯤꯗꯨꯁꯨ ꯄꯪꯂꯤ ꯄꯪꯂꯤ ꯇꯧꯔꯞꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯇꯥꯖꯣ ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯣ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯤꯗ꯫ ꯑꯇꯣꯝꯕ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯉꯥꯛꯇꯪ ꯉꯥꯏꯈꯤꯁꯦꯕ꯫ ꯑꯁ ꯐꯝꯕꯗ ꯋꯥꯔꯦꯗ ꯅꯤꯡꯒꯥꯁꯦ ꯐꯝꯕꯗ ꯃꯔꯥ ꯇꯥꯗꯧ ꯃꯥꯜꯂꯦꯗ꯫ ꯑꯣ ꯃꯔꯥ ꯇꯥꯔꯗꯤ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯍꯧꯔꯣꯀꯣ꯫ ꯋꯥꯔꯦ ꯍꯥꯏꯔꯒ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ." ꯑꯁꯤ ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯃꯅ ꯐꯥꯒꯤ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯑꯃꯅ ꯐꯥꯒꯤ ꯇꯥꯊꯣꯛꯏ ꯍꯥꯏꯅ ꯁꯥꯎꯕ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯗꯨ ꯌꯦꯠꯅꯔꯝꯕ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯊꯥꯅꯤꯜꯅ ꯂꯥꯛꯏꯅꯦ ꯌꯧꯁꯤꯜꯂꯛꯇꯧꯔꯤ꯫ ꯁꯤ ꯅꯁꯝꯒꯗꯣ ꯁꯦꯝꯕꯤꯒꯤꯁꯤ ꯁꯦꯝꯃꯧꯁꯤ ꯇꯥꯖꯧꯒꯤꯁꯨ ꯑꯩ ꯁꯦꯝꯕꯤꯒꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯁꯝ ꯃꯅꯥꯒ ꯁꯦꯝꯖꯤꯟꯗꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯇꯥ ꯑꯅꯤꯗꯨꯗꯤ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯑꯅꯤꯗꯨꯗꯤ ꯃꯤꯍꯨꯜꯗꯨ ꯃꯊꯣꯡ ꯈꯪꯗꯅ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯂꯤꯀꯥꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ "ꯍꯣꯏ ꯄꯥꯈꯪ ꯑꯅꯤ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ?" ꯊꯥꯅꯤꯜꯅ "ꯑꯩꯈꯣꯏꯕꯨꯔꯣ? ꯍꯣꯏꯅꯦ ꯅꯈꯣꯏꯗ ꯅꯠꯇ꯭ꯔꯗꯤ ꯑꯥꯗꯒꯤ ꯁꯟꯁꯤꯡꯁꯤꯗ ꯑꯣꯏꯗ꯭ꯔꯣ?" ꯃꯥꯜꯂꯨꯗꯕ ꯑꯗꯨꯒꯤ꯫ ꯃꯥꯂꯤꯀꯥ ꯋꯥ ꯃꯈꯥ ꯈꯨꯝꯂꯛꯇꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯊꯥꯅꯤꯜꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯨꯠ ꯈꯠꯇꯨꯅ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯊꯥꯅꯤꯜꯁꯨ ꯏꯉꯛ ꯉꯛꯅ ꯃꯁꯥꯅ ꯃꯈꯨꯠ ꯊꯤꯟꯖꯗꯨꯅ "ꯑꯩꯕꯨꯔꯣ?" ꯃꯥꯂꯤꯀꯥꯅ "ꯍꯣꯏꯅꯦ ꯂꯥꯛꯑꯣꯗꯤ ꯀꯣꯛ ꯂꯥꯛꯑꯣꯅꯦ꯫ ꯑꯁꯣ ꯑꯩ ꯑꯝꯇ ꯊꯣꯛꯈꯤꯒꯦ." ꯃꯅꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯅ ꯃꯅꯥꯎꯒꯤ ꯃꯈꯨꯠꯇꯨ ꯍꯥꯏꯐꯦꯠ ꯆꯤꯡꯊꯗꯨꯅ ꯃꯅꯥꯀꯣꯡ ꯃꯌꯥ ꯅꯛꯅ "ꯍꯩ ꯆꯤꯛꯇꯤ ꯆꯤꯛꯁꯤꯜꯂꯨꯀꯣ." "ꯍꯣꯏ" ꯍꯥꯏꯅ ꯊꯥꯅꯤꯜꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯖꯃꯨꯅꯥꯁꯨ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯠ ꯂꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯒ "ꯅꯅꯥꯎ ꯅꯨꯄꯥꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯤꯅꯣ?" "ꯀꯩꯕꯣ? ꯍꯧꯖꯤꯛꯇ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯖꯨꯖꯥ ꯖꯨꯖꯥ ꯇꯧꯗꯨꯅ ꯍꯥꯏꯈ꯭ꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ?" "ꯀꯩꯁꯨ ꯅꯠꯇꯦꯗ." "ꯏꯁ ꯈꯪꯍꯟꯅꯤꯡꯗꯕꯤꯒ ꯇꯧꯔꯗꯅ ꯑꯇꯣꯞꯄꯁꯨ ꯅꯠꯇꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯕ ꯑꯩꯉꯣꯟꯗꯕꯨ ꯀꯩꯑꯕ?" ꯖꯃꯨꯅꯥ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯔꯛꯇꯨꯅ ꯃꯔꯩꯗꯨ ꯆꯤꯛꯁꯤꯟꯗꯨꯅ ꯁꯣꯏꯗꯣꯛꯈ꯭ರೆ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠꯀꯥꯇꯨ ꯍꯥꯏꯐꯦꯠ ꯍꯥꯏꯔꯒ ꯈꯥꯡꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯅꯤꯜꯗꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯥꯂꯤꯀꯥꯗꯨ ꯍꯥꯏꯐꯦꯠ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯎꯈꯥ ꯑꯃꯗ ꯐꯪꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯐꯥꯎꯕ ꯊꯥꯅꯤꯜꯗꯨ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯐꯝꯊꯔꯧꯍꯦ." ꯍꯣꯏ." ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜꯗꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯇꯧꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯥꯂꯤꯀꯥ ꯊꯥꯅꯤꯜꯅ ꯏꯀꯤ ꯀꯤꯕꯒꯤ ꯃꯇꯧ ꯎꯠꯄꯗꯨꯗ ꯁꯥꯎꯅ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ "ꯅꯪ ꯑꯩꯁꯤ ꯌꯥꯝꯅ ꯀꯤꯕ꯭ꯔꯥ?"
ꯊꯥꯅꯤꯜ ꯄꯥꯈꯠꯄꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯁꯥꯗꯅ ꯀꯤꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯣ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯥꯂꯤꯀꯥꯗꯨ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯃꯥꯅ ꯅꯣꯛꯄꯗꯨꯗ ꯊꯥꯅꯤꯜꯁꯨ ꯀꯩꯒꯤꯅꯣꯗꯤ ꯈꯪꯗ ꯑꯗꯨꯃꯛ ꯇꯞꯅ ꯅꯣꯛꯂꯛꯂꯝꯃꯤ ꯊꯥꯅꯤꯜꯅ ꯅꯣꯛꯂꯛꯄꯗꯨꯗ ꯃꯥꯂꯤꯀꯥꯗꯨ ꯏꯉꯛꯉꯛꯅ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯣꯏꯗꯨꯅ ꯅꯪꯅ ꯅꯣꯏꯗꯨꯗꯤ ꯑꯗꯨꯒꯤꯁꯨ ꯅꯣꯏꯅꯤ ꯍꯥ ꯑꯁꯤ ꯍꯥꯏꯅ ꯃꯥꯂꯤꯀꯥ ꯊꯥꯅꯤꯜ ꯇꯥꯗꯅ ꯃꯑꯣꯡꯗ ꯌꯥꯔꯛꯇ ꯉꯪꯂꯒ ꯑꯁ ꯑꯩꯕꯨ ꯁꯤꯗꯒꯤ ꯁꯦ ꯂꯧꯊꯣꯛꯇꯣꯏꯅꯦ ꯇꯧꯏꯁꯤꯕꯨ ꯄꯥꯛꯀ ꯄꯨꯕ ꯁꯣꯏꯔꯣꯏꯀꯣ ꯃꯥꯅ ꯌꯥꯔꯛꯇ ꯉꯪꯂꯒ ꯉꯥꯡꯕ ꯑꯣꯏꯕꯅ ꯃꯨꯟꯅ ꯇꯥꯗ꯭ꯔꯗꯨꯅ ꯀꯩ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯑꯍꯥꯟꯕ ꯎꯅꯕ ꯑꯣꯏꯕꯁꯤꯗ ꯀꯔꯤ ꯍꯥꯏꯁꯤꯒꯦꯅ ꯁꯨꯝ ꯈꯜꯂꯝꯕꯅꯤ ꯑꯣ ꯑꯁ ꯑꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯅꯪꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤꯒ ꯁꯥꯕꯁꯦ ꯈꯪꯗꯦ ꯊꯃꯣꯏꯁꯤ ꯇꯤꯀꯤ ꯈꯣꯠꯄꯗꯧ ꯇꯧꯏꯗ ꯃꯥꯂꯤꯀꯥ ꯅꯣꯛꯇꯣꯏꯔꯥ ꯀꯞꯇꯣꯏꯔꯥ ꯈꯟꯐꯝ ꯈꯪꯗ ꯃꯥꯅ ꯊꯣꯛꯄ ꯃꯁꯤꯅ ꯊꯣꯛꯂꯛꯄ ꯋꯥ ꯑꯃ ꯍꯦꯛꯇ ꯍꯥꯏꯖꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯝꯃꯤ ꯑꯗꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯂꯦꯞꯂꯝꯗꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯇꯥ ꯑꯅꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯁꯦꯡꯅ ꯈꯟꯖꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯄꯤꯌꯨ ꯍꯥꯏꯔꯤꯈꯩ ꯃꯃꯥ ꯃꯄꯥꯗꯒꯤ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯑꯣꯏꯔꯁꯨ ꯂꯧꯔꯒ ꯍꯦꯛꯇ ꯄꯤꯔꯝꯃꯤ ꯃꯇꯥ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯌꯥꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛꯇ ꯇꯥꯎꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯇꯥ ꯑꯅꯤꯗꯨ ꯍꯩ ꯃꯦꯠꯅ ꯃꯦꯠꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯂꯦꯞꯂꯝꯗꯦ ꯖꯃꯨꯅꯥꯅ ꯏꯇꯥ ꯑꯩꯗꯤꯅꯦ ꯑꯩꯒꯤ ꯇꯥ ꯊꯣꯏꯕꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯥ ꯑꯝꯇ ꯃꯥꯂꯦꯝꯁꯤꯗ ꯂꯩꯗꯧꯕ ꯃꯥꯟꯗ꯭ꯔꯦꯗ ꯅꯪꯁꯨ ꯑꯗꯨꯝꯅ ꯈꯟꯕ꯭ꯔꯣ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯑꯩꯒꯤ ꯊꯥꯅꯤꯜꯗꯒꯤꯅꯦ ꯍꯦꯟꯅ ꯐꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯑꯁ ꯅꯪꯁꯨ ꯑꯗꯨꯝꯅ ꯈꯟꯕ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯗꯤ ꯍꯟꯗꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯆꯦꯜꯂꯅꯤ ꯑꯁꯦꯡꯕꯔꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗ ꯆꯦꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯌꯥꯗꯦꯀꯣ ꯀꯩꯗꯧꯒꯦ ꯍꯥꯏꯁꯤꯕꯣ ꯅꯣꯡꯃꯅ ꯄꯨꯟꯅ ꯆꯦꯟꯃꯤꯟꯅꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯤꯟ ꯃꯅꯥꯎꯃꯛꯅꯤꯅ ꯅꯣꯡꯃꯗ ꯑꯩꯈꯣꯏꯅꯤꯅ ꯄꯨꯟꯅ ꯍꯦꯛꯇ ꯆꯦꯟꯁꯤꯟꯕꯗꯣ ꯐꯖꯗꯦ ꯑꯗꯨꯅ ꯅꯪꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯦꯜꯂꯣꯕ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯕꯗꯨꯁꯨ ꯆꯨꯝꯃꯤ ꯐꯔꯦ ꯑꯩꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯦꯜꯂꯒꯦ ꯑꯁꯨꯝꯅ ꯌꯥꯅꯗꯨꯅ ꯖꯃꯨꯅꯥ ꯍꯥꯟꯅ ꯆꯦꯜꯂꯝꯃꯤ ꯃꯗꯨꯒꯤ ꯀꯨꯏꯗꯅ ꯃꯥꯂꯤꯀꯥꯁꯨ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯝꯅ ꯃꯇꯥ ꯑꯅꯤꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯆꯦꯟꯁꯤꯟꯕꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯋꯥꯔꯤꯅꯐꯝ ꯑꯃꯨꯛ ꯑꯣꯏꯔꯝꯃꯤ ꯊꯝꯕꯥꯜ ꯁꯅꯥꯅ ꯏꯅꯝꯃ ꯏꯕꯦꯝꯃ ꯅꯪꯕꯨ ꯍꯟꯗꯛ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤꯁꯤꯕꯨ ꯈꯪꯂꯕ꯭ꯔꯣ ꯇꯣꯝꯕꯤꯔꯩꯅ ꯈꯪꯗꯦꯕꯣ ꯀꯔꯤ ꯊꯧꯗꯣꯛꯅꯣꯅꯦ ꯑꯣ ꯃꯥꯂꯤꯀꯥ ꯍꯥꯏꯕꯤꯗꯨꯒ ꯖꯃꯨꯅꯥ ꯍꯥꯏꯕꯤꯗꯨꯒ ꯁꯦꯠꯇꯣꯛꯅꯕ ꯌꯥꯗꯕꯤ ꯑꯅꯤꯗꯣ ꯃꯈꯣꯏꯅ ꯇꯧꯕ ꯉꯝꯂꯤꯕꯣ ꯑꯄꯪꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛ ꯍꯥꯏꯔꯒ ꯍꯦꯛꯇ ꯅꯝꯂꯩ ꯂꯩꯁꯤꯟꯈ꯭ꯔꯦꯗꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯃꯣꯏ ꯑꯅꯤꯃꯨꯛ ꯆꯦꯜꯂꯦꯗꯤ ꯇꯥꯏ ꯑꯗꯨꯒ ꯃꯣꯏꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎꯔꯅꯦ ꯍꯣꯏꯅꯦ ꯏꯅꯝꯃ ꯏꯕꯦꯝꯃ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯗ ꯅꯠꯇꯦꯌꯦ ꯂꯩꯁꯥꯔꯤꯉꯩꯗꯒꯤꯁꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯍꯦꯛꯇ ꯀꯣꯏꯁꯤꯜꯂꯦꯗꯅ ꯃꯌꯥꯝꯅ ꯋꯥꯔꯤꯅꯔꯤꯕꯅꯤ ꯍꯩꯃꯥ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯑꯁꯤ ꯍꯥꯏꯅ ꯈꯨꯜ ꯂꯩꯀꯥꯏꯗꯨ ꯅꯤꯡꯐꯨꯡ ꯉꯥꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥ ꯑꯅꯤꯗꯨꯗꯤ ꯀꯜꯂꯛꯇꯅ ꯉꯥꯡꯅꯔꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯖꯃꯨꯅꯥꯒ ꯊꯣꯏꯕꯒꯅ ꯑꯍꯜ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯈꯣꯏ ꯍꯥꯟꯅ ꯍꯣꯡꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯨꯏꯗꯅ ꯃꯥꯂꯤꯀꯥꯒ ꯊꯥꯅꯤꯜꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯃꯇꯥ ꯑꯅꯤꯗꯨꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯅ ꯌꯨꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯨꯗ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯣꯏꯅꯕꯗꯨ ꯎꯕꯗ ꯇꯣꯟꯖꯥꯎ ꯍꯔꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯥ ꯑꯩꯗꯤ ꯏꯃꯨꯡꯁꯦ ꯑꯁꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯅꯤ ꯀꯥꯏꯁꯦ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯏꯃꯧ ꯑꯐꯕꯤ ꯑꯅꯤꯁꯤ ꯂꯥꯛꯇꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯌꯨꯝꯄꯥꯟꯗ ꯍꯟꯖꯤꯜꯂꯛꯄꯁꯤꯗ ꯀꯌꯥꯗꯤ ꯍꯔꯥꯎꯔꯦ ꯑꯗꯨꯕꯨꯗꯤ ꯃꯄꯥ ꯑꯩꯁꯨꯅꯤ ꯏꯃꯧ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯤꯒ ꯃꯥꯏꯒ ꯇꯥꯟꯅꯗꯅ ꯏꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯨꯅ ꯂꯣꯏꯅꯕꯁꯤ ꯎꯕꯗ ꯄꯦꯟꯃꯟꯗꯅ ꯁꯤꯔꯕꯁꯨ ꯄꯦꯜꯂꯅꯤ ꯍꯥꯏꯗꯅ ꯐꯥꯎꯕ ꯈꯜꯂꯕꯅꯤ ꯍꯩ ꯃꯗꯨꯗꯤ ꯍꯩꯗꯦꯀꯣ ꯏꯁꯨꯁꯤꯡꯒꯤ ꯀꯨꯝꯍꯩꯒ ꯌꯦꯡꯗ ꯋꯥꯠꯂꯤꯀꯣ ꯍꯣꯏꯗ ꯁꯨꯝ ꯋꯥ ꯑꯣꯏꯅ ꯍꯥꯏꯕꯅꯤꯗ ꯃꯃꯥ ꯅꯪ ꯁꯤꯗꯤꯕ ꯋꯥ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯨꯕꯅꯤꯅꯦ ꯆꯤꯟꯗꯨꯡ ꯏꯜꯍꯩꯕ ꯋꯥ ꯍꯩꯗꯦꯀꯣ ꯍꯣꯏ ꯍꯥꯏꯖꯔꯔꯣꯏ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨꯗꯤ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯗꯧꯅ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝꯗꯤ ꯌꯥꯝꯅ ꯇꯦꯜꯂꯝꯃꯤ ꯑꯋꯥꯕꯒꯤ ꯃꯇꯝ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯏꯃꯨꯡꯗꯨ ꯈꯔ ꯂꯩꯔꯒꯗꯤ ꯃꯇꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯍꯜ ꯁꯥꯅꯤꯡꯕꯒꯤ ꯑꯃꯅ ꯑꯉꯥꯡꯗ ꯂꯩꯔꯒ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯂꯧꯇꯥꯅꯕꯗ ꯇꯣꯏꯅ ꯃꯅꯤꯟ ꯅꯥꯏꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯍꯨ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯒꯤ ꯊꯕꯛ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯏꯃꯨꯡ ꯃꯪꯒꯣꯜꯗꯨ ꯈꯨꯖꯦꯡ ꯌꯧꯕ ꯃꯈꯩ ꯆꯥꯏꯔꯕꯁꯨ ꯇꯥꯁꯤꯟꯗ
isai sai na dum leiribadu ubada tonjau sor sangna hondoklaga imau sing si laklaga imung si khara ingle haina khalamani adubo kuide makhoi gi phibamda hekta hanjilaktuna imung si hanadagi bu hele manil naiba makhoi gi laungnabagi makoltada khul leikai kuning kang di yingnabasida ai si mai thambambu leitrene tonjau mana pendana solingai tanjaduda imungda mamo anido launaraklami Jamuna hey apaubi nangna aigi sena bangam loi kaina thaina haidudi tawsinaraga aibu takai kegi thabak suangena khanbagi oirene hera adudi hainu imung sida mau ini hek lakpadagi aibu angang ne haina thabek khang puma namsiliba natro seisu aingonda han manataba nangonda itaina lobane na isi haina kaubadagi masida nangna halsaga tawribado ai khangdaboi khaliro ha khanglaga kaidorage nangdine angang da leiba yang pam daine aduna nasi aina haiba inba taba kari ichi kaina manawna mase phuide haiba leitabani soiroi ko hera ai si Jamuna ni da mini henjin ba yaba nate angang ni haina sumhanbi basida yam henjilakanuda I adudi aina haibaduni ne ahal sagalaga yam henjilakanu ko matau sum tamni ai tamni asi haina masi manaw anido hekta songsinaduna masamana phoinarami anidogi mapureiba anidusu magi nupi singna tawning matawbada karisu amata hairamde asumna matam kharagi tungdadi mata anidu imungduda puna laiminaba yaraktabadagi mapamda mapureiba loina puduna chatnakhirami mama mapa anidudi masa masugi kumhai yengduna nungaina leigani haina khanjarubadu tawthorakliba mayamduga yamna khenabadagi thamoi kaina siba ngaiduna leirami asomdana magi nupa puraklaga mapam thalaktu leiribaduda hanadagi hena noknazage khana leiramba kangbudi harauna thambal sanana isi bema tangbo handakta luhungkiba setoknaba yadabi mata ani to khangba natro sana tombina thambal nang nai sibu Jamuna ga Malika ga dunatrane hoini moyeni do imunga mattada puna masimana oina mayum pala kanadi punsinna ba yadra male kaino ni nang nai sibu ho animak mawa pumbado papam senduna puraklene ye adumaksu phasamandidana aduni si bema mayamna hainarisi haina khullai kai pumbado mata anidugi maramda warina bahaidu oirami mayamna leptana ngangnabana nupi anidugi mama amadi magi nupagi manada su taraklami matamdu phawbada apangba nupa anidudi anam aha surabana karino walang amatta hairamde ahoina dum magi nupi na haibadumak ilami nupa anidugi matawduna nupi anidudi hena mathau haptuna mathoi ka bahaidu oirami nomagi numittadi Jamunadu makoigi thangnabagi manama amaga khara launarami Jamuna masindu leptana hekta khumlakpaduda mawudusu hek sauningladuna hey mawangabi nangna noigi mungda palabasu aikhoidadi pangheng henjinba yariko hari aibu mawangambi kaina ngammi haibani kaino nawado nangna leikhairaga natro asida puraklaga leido ha ai naisi sumdro khumune asumba hairabani khumma ngamliroine kari nangumna kari khangdana haisi saino ha asi haina Jamuna mana thokpa ngamnaba mahekta khumjillaga khatnabadu ngamnaba hotnarami adubu mayamna mawado mana ngammi haidana mawasilakle haidana hainaribadu asum tasilakpadagi wakhalamai tawrabani somda Malika su chap manarami mata sengna nungaitrabani aduna Jamuna hoida laklami Jamuna su imungdagi tholakpada Malika na sumangda leplaga leirambaduda masindu haifet paithoklaga Thengnaning-daba mi muk thengnare ai de mung sangjaurageda iche amta ngaikhoba Jamuna sa tawgi tawrambadu chap leplaga mamai phatlaung leithoraktuna kaino nang nausita hakibadu iche nanawbo mukta ngakpiyuba kaino ba nang na haidubo asingmani aina pangmi oirubana imung manung khaibung tanaduna ipureibabu ipamda puraklaga tungaina leige khalubani adubu madu pumba arhanbu wakhal oiramnani nangda nate lalibase aisu adumna phatta wakhal khalubana kanamtaga sakthang pidinadaba haidu oire kanade aikhoinimak ima pabada lale haiduna yumaduda hansinduna nusi janana segamaiga tathok tasin tawduna tungaina leirasi hoichi asi haina mawanidu mapuroiba singbu puraktuna mane makuda lale haijarami
ꯃꯤꯒꯤ ꯃꯤꯅꯣꯛ ꯐꯪꯂꯨꯔꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯄꯪꯕ ꯃꯄꯨꯔꯣꯏꯕ ꯑꯅꯤꯕꯨ ꯄꯪꯉꯦ ꯍꯥꯏꯅ ꯍꯟꯊꯅ ꯈꯟꯗꯦ, ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯣꯂꯨꯛꯅ ꯃꯤꯠꯅ ꯎꯕ ꯂꯥꯏꯒꯨꯝꯅ ꯏꯔꯥꯠꯆꯕꯗꯒꯤ ꯏꯃꯨꯡ ꯑꯗꯨ ꯋꯥꯗ ꯄꯥꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫